नुंसीरबे चिलिनाउसिंग ngaside khoi punna Allah gi wada sing da thazbag loinana sawab ki apam amal tawbagi matang da lakpa hadith sing punna khangminasi Hazrat Abdullah bin Amr radhiyallahu anhu man hai Allah gi Rasul sallallahu alaihi wasallam na haibirame neki ni funi madugi manung dagi khwai dagi hena thak wang ba neki di masagi hamengbu kana gumba mada pi khiba aduga hameng adugi sangom dagi kanab lohuraga hameng adu mapuda handuna pirakpani kana gumana neki sing adugi manung dagi amada amal tawbagi sawab ki asa amasung Allah taala na tawbiri ba wada aduda thazbag loina amal tawrabadi Allah taala na madugi maram dagi mahakbu jannat sanghan bigan Allah gi Rasul sallallahu alaihi wasallam na neki nifubu sandong na takbiram dabagi maramdi miyoi bana neki khuding makum masigi neki asi hadith ta matik magun takbiri ba neki nifu adugi manung da chalamba yai haina khallaga tawna nabani haining bo wafamdi miyoi bana amal khuding maku iman amasung yakin galoina na tawba haibadi amal adugi matang da Allah taala gi wada sing da thazba thamba amasung amal da takbiri ba matik magun amasung kana bisingi wakal tawraga pangthokna bani Hazrat Abu Hurairah radhiyallahu anhu na hai Allah gi Rasul sallallahu alaihi wasallam na haibirame kana gumna Allah taala gi wada singda thazaraga sawab ki apambada kana gumba musulman amagi janaza ga loina chatli amasung mahaki namaz janaza sonba amasung dafan tawbu loiba matam phawba mayet kalaminarabadi madugi sawab kirat ani purak laga halakani kirat khudimak uhud chinga managani aduga kana gumna namaz janaza khak solam laga halaklabadi dafan tawbu fawa leiram drabadi kirat amakha ki sawab puraga halaklabani Hazrat Abu Darda radhiyallahu anhu na hai Allah gi Rasul sallallahu alaihi wasallam dagi aina tazawi Allah taala na Hazrat Isa alaihi salam da hai ho Isa aina na ki tungda adugum laba ummat amat hagani makhoina apamba pot haibadi niyamar amasung nungaiba phangba matamda Allah bu thaga chagani amasung makhoina pamda pot haibadi awana gi matamda sabar tawbada Allah taala na sawab ki wada tawriba aduda thazba thamgani amasung sabar tawgani tawigum mesung makhoi da thot nauba amasung ilm leiroi Hazrat Isa alaihi salam na hangachai ho aibu yokpiriba mapu makhoi da thot nauba amasung ilm yaudraga kamdauna sabar amasung sawab bu thazba ngamga tawriba Allah taala na haibiraki ai hang na makhoi bu aigi thot nauba dagi thot nauba amasung aigi ilm dagi ilm pina bigani Hazrat Abu Umama radhiyallahu anhu hai Allah gi Rasul sallallahu alaihi wasallam na hadith qudusi ma bayan tawbirami madudi Allah taala na haibiri Adam gi machao karigum ban hang na pot ama mang khibada ahan ba maktada sabar tawrba amasung sawab ki thazaba thamlabadi aina na hakidamak jannat tagi hanthaba mahut piba pamloi Hazrat Abu Mas'ud radhiyallahu anhu hai Allah gi Nabi sallallahu alaihi wasallam na haibirami kana gumbana masagi mung manungi miyoi singda sawab ki net tawraga khars tawrabadi mahangna sadqa gi sawab phangani Hazrat Sa'd bin Abi Waqqas radhiyallahu anhu na hai Allah gi Rasul sallallahu alaihi wasallam na haibirami nahagna Allah taala na yabi nabagi damakta khars tawrabadi adugi damak nahangonda sawab ta ngai fadana pibigani nahagna nasagi nupida chakhom am inbirabasu madugi sawab phangani Hazrat Usman radhiyallahu anhu hai ai Sa'd Ubay bin Ka'b amasung Muaz radhiyallahu anhum punna Allah gi Nabi sallallahu alaihi wasallam gi manak talayrammi matam maduda Huzur sallallahu alaihi wasallam gi macanu pi singi manung dagi
अम सक्रात की फिबम द लैरे हाइना मियोय अमन पाव पुदुन लागी मदुदा अल्लाह के रसूल सल्लल्लाहु अलैहि वसल्लम ना मचानु पिद पावमेन थारमी अल्लाह ताला खक्किनी महांगना लौबी खरबा अमसुंग महांगना पीना बिरखरबा पुमनमा अल्लाह की मनाक्ता पोसक खुदिंग मक्के अकंगनबा मतम लई मरम असिना नाक सबर तौ अमसुंग अवाब अमसुंग सबर तौ बदा अल्लाह ताला की वादानी मदुगी थाजब थमु हजरत अबू हुरैरा रज़ियल्लाहु अन्हु हाय अल्लाह के रसूल सल्लल्लाहु अलैहि वसल्लम ना अंसार की नुपीसिंग दा हाइबिरमी नखोई की मनुंगदगी कनागुंबगी मचा अहुम सीरबा अमसुंग मदुदा अल्लाह दा सवाब की थाजब थमलबदी तसेंगनमक महाक जन्नत चंगलगन नुपीसिंग अदुगी मनुंगदगी अमना हंगचै हो अल्लाह के रसूल करिगुंबा अंगांग अनि खक सीखरबदी नबी करीम सल्लल्लाहु अलैहि वसल्लम न खुंबिरगी करिगुंबा अनि खक सीखरबसु सवाब असि फंगरी हजरत अब्दुल्लाह बिन अमर बिन आस रज़ियल्लाहु अन्हुमान हाय अल्लाह के रसूल सल्लल्लाहु अलैहि वसल्लम न हाइबिरमी अल्लाह ताला न कनागुंबा मोमिन बंदा अमदगी महांगना नुंगसीजबा पोसक अमा लौथोगी अमसुंग मदुदा बंदा अदुना सबर तौरगा सवाब की थाजब थमी अमदी महांगवंद पीखिबा हुकुम मदु इल्ली खुदम ओइना इन्ना लिल्लाहि व इन्ना इलैहि राजिउन सोली अदु ओइरबदी अल्लाह ताला न महाकु जन्नतगी हंथबा महै पीबा पामलोई हजरत अब्दुल्लाह बिन अमर रज़ियल्लाहु अन्हुमा न हाय ऐ हांग न हंगचै हो अल्लाह के रसूल अयबु जिहाद अमसुंग गजवा की मतांग द ताकपियु अल्लाह के नबी सल्लल्लाहु अलैहि वसल्लम न हाइबिरगी अब्दुल्लाह बिन अमर करिगुंबा नहांग सबर तौरगा अमसुंग सवाब की थाजब थमलगा जिहाद तौरबदी अल्लाह ताला न नहाकु कयामत की निमित्ता सबर तौबा अमसुंग सवाब की थाजब थमबसिंगी मनुंग चलहल्लगा हौगद हनबिगनी करिगुंबा नहांगना मी उहन्नबा अमसुंग लानगम पोट यामना फंगनबा लान थेंगनरबदी अल्लाह ताला न नहाकु कयामत की निमित्ता मी उहन्नबा मदी लानगम पोट यामना फंगनबा जिहाद तौरंबसिंगी मनुंगदा हौगद हनगनी हाइबदी हसर द लाउथोरकनी महाक मी बु उहन्नबा अमसुंग माल यामना फंगनबा जिहाद तौरंबा मिसंगनी अब्दुल्लाह नहांगना लान तौरिबा नत्रगा शहीद ओइरिबा फिबम नियत अदुगी मतुंग इन्ना अल्लाह ताला न कयामत की निमित्ता नहाक बु हौगद हनगनी नुंगसिरबा इस्रिनाउसिंग ngasiगidi asifawbadang khangminarasi mathangi tangkang amada Allah na punsi sangba pina birabadi mino unaba tawbagi matangda lakpa hadising puna khangminasi Allah taala na haizakriba hadis khara sida akoi pumno ko amal tawbu ngambagi pangala du pina biba oishano